Senior Singh Bupuran Tamatina Taram Noxeri. Isro Handak Tagaliva, Quigi rockets, Equina Kangle, PSLV C60 Kawihab. Master satellite Ani Hablaga Tagatpani. Amana satellite Mamamna 200 kg lumi. Satellite Amana Quigi STXO1 Cesar. Amana STXO2 target. 2024 December date 30 da Tagatpani. Haibidi PSLV C60 Haiba Sina satellite Anise Pulapubani, Sinirosh. Satellite Anise Tagalaba Matung the space the separate way in Tonga Kapuki doing. 20 kilometer laptokna by Tongna Krabatung the STXO1 Cesarna target STXO2 the dog Togduin Tanaraga. Karigino Habita Quigi target se Madi Quigi Amna Liangway. Masagi Mamai laid in a quarter ling kanda, Pashilakan dog to Durishi Karamano hype the Cesar Hidipasi, STXO1 Asinane. Masigi process as 2025 key, death saben the Uber Pangadori. Sininoxi Masia na Luba process ni hide. Indiana Masidang Amlagadi space docking number Lebakta, USA, Russia, Sainagi Matang the India, space docking number the ko, Mari Subalebak Oiduini. Tungda India gishu masagi space station sabang amnaba tauba adumba experiment makhanamani mamangi video dagi aikoina khangkre fully function tauba space station ani lei haiba hojik international space station amasung sainagi tiangong space station singse sigi matang da haipe chorak pakhara knowledge koi khara khaminasi international space station asi malem gi laimai digi 401 km wang na paiduna leibani lower earth orbit Masi agency mga pulaga tabak tawminabani. Makoy dudi USA gi NASA, Russia gi Roscosmo, Europe gi ESA, Japan gi JAXA, Canada gi CSA, makoy si punminaraga malem gi khwaidi gi sawpa apai bi yumda tabak tawminaribani. Apai bi yum hairisu yare komase. International Space Station gi weight asi lakh mangaga lising yang khai lumi haidi. Masi paiduna salibani. 20 November 1998 gi rocket kaya kapkhalaba matung multiple docking Tauraba matung da asigi pibam se oiraglibini. Haibdi rocket masa mayam kakhalibani magi patu pukhalibani amutang da sawn heta thagat panati. Sumaina multiple docking tauraba matung da mathang pat masa mayam du samjinarba matung da International Space Station hujik oiriba pibam se oiraibani madu 1998 tagi haurakpanida. Masigi International Space Station se magi asangba se 109 meters sangi. FIFA Haibidi Federation International Football Association na recommend over football ground amagi asang basi 105 meter ni atuti haifet manane ko sininoksi sangbugi sangse ko masigi manung da Haibidi International Space Station gi manung da koi gi bedroom taruk lai haidi amasung 2 bathroom lai haidi aduga gym amaga International Space Station na malem se Haibidi akoi gi prithvi se 24 hours ki haibidi no magi manung da kaya koi bage haibida tarataro koi duna sali haidi adudi yamna yangna pairi kaya da kilometer kaya da 27,600 km per hour gi speed sinawsing passenger plane amagi sorak pamagi speed 600 km per hour gi speed maina pai adu werga di space station asi passenger plane da gi saruk kuntra magi sang da hena dumaini yangna pai duna sali Equina space station gi speed khangle aduna masigi speed asida space docking tawba haibase araiba thabakti natti China gi Tiangong space station asisu 29 April 2021 dagi thagat pa hokibani magi arumba weight asi lakh ama muki sang da dumaina lumi hairi aduga asang bana 55.6 meter muk sang hairi crew member taruk thabak tawgadabani hauji phawgi latest report ki matungina crew member ahumuk thabak tawduna dumaina leiri hairi International Space Station da crew members se humdraga ni thoi muk thabak se amutang da tawba dumani ya hairi kareli 7 ko taret crew member taret se thabak tawduna lei hairi sinirok masigi report se kitang adum senai maram de koi kaino habida Wikipedia da na ma hai amadana ma hai adubo ai na lakusari ba source Wikipedia da gini ko Isro na masigi technology se masa matanda sengba sakibani satellite thagat pada India malem na masa khangnari hojik docking tawba ngamnaba honaba si khaktangai 2036 fawbagi manungda India gi su masagi oibe space station ama thambagi adumba pandamda Isro na manglomda thabak sangchilli hadaki mission se sininoxing space X haibani ko SPA haibdi space haibani D na docking haibani EX na experiment haibani masi mai paglagadi malemgi space gi history da iduna sininoxing le uragani
Mamang dasu panjakre satellite ani asi thaganaba honabada PSLV C60 rocket seasonary. PSLV haibidi Polar Satellite Launch Vehicle haibani. Masi Isro na sabani rocket ama thagatpada sarangna 130 crore 153 crore natragana 235 crore phauba sangi hairi. Magi mission dugi matungina. PSLV rocket ki asangba magi lengsi 44 meter muk sangi hairi aduga diameter na 2.8 meter muk sawi ko. Makhan manadaba matung ina weight su manade. PSLV se thongna khaidui. Madudi karino haibda PSLV G haibamne PSLV CA haibamne PSLV XN haibamne thongna damaina khaidoglai. Kilometer sanbagi matung ina pugadori bamagi payload capacity adusu manade. Rocket asida stage mari thongna khaidui. First stage ahanbagi sina PS1 solid rocket motor scenery. Anisuba stage asina PS2 hair kangnai masida bikas ko ba khoi liquid rocket engine ama scenery. Suba stage da solid rocket motor special point scenery. Mari suba stage da two liquid engine scenery. Sini naksing wahang amsulai karigino haib da khoi 200 kg lumba satellite ani asi malem dagi samjanarga thagat pa yadabra haiba. Adu ergadi experiment tawdraga su yare. Future da docking ngamna roeba. Docking do ngamna bagi damakta ne baka tawriba experiments. Maram di karigino haib da future da khoi space station gumba ma sem ge hairgadi 200 kg sidi samna hairgadi amna pikpa adumba makhan gi ni ko experiment gi damakta thagalakpani why 500 kg ko the 1000 kg aduma mayam ma future da doctor khigane ba adu ngamna bagi honara ibane adu ne sini option masida khoi gi 200 kg jana mai pa gadi tung the future da aso so ba mayam ma akhoi doctor ba ngam gadawri ba adu ergadi india gi space station se saba ngam gadawri ba asida wang amakak sulai space station na nongmada malemse tara koirgadi yamni yang speed koiriko adu koirgadi hoji isro na thagaliba 200 kg lumba satellite ani se komaina dok tok doino thingaina roidra mawani kai roidra haiba wahang ama laiko asini sinawsing isro gi scientist singna rocket ani ase dok torom dai da makhogi speed ase hantan ga doini samna hairabade india gi chandrayaan 3 mission da lander adu speed hantarga soft landing tawkibdo dumaina tawduini masagi karino haibda khoi target to di lengdana madi lairagane ba mafam amade isin roxing sensor duna masagi tanara kanda magi speech handara kanda ani she dok tawduini phajana duine merge tawduini dok tawraga amuk undok tawduini phajala kanda amuk thadok duini masi india gi space da masana puthokchaba dok tawbagi method ne international docking system ga haipet manarabasu isro na tawdoriba asidi india gini indiana puthokchabani indiana sajabani docking style docking system asisu indiana aduma india masana puthokchabane maramdi karigino haibda masida atoppa laibang india da isininoxing masigi matang do mateng panglakpa kholakpa amata leitriba docking sisu yamna luba process amane ba khogi aeroplane gi engine saba dubaina mamang de indiana masi atop laibak sing degi mateng che dubaina longna bo hona gi ba dubu karamtana masi gi dock international kai haigini space docking to bagi technology se amta birakhi deba aduna india masana puthokcha bane basi dock and undock kari gi tawdo ino amuk phajan doini amuk thadok doini masi india gi di mission ni experiment dock to bangambra adigi undock amuk to bangambra amuk dock amuk to bangambra haibda dumaina yengdoineba karigino haibda sinroxing india gi kari gumba space station se leiraglagadi maduda spacecraft gi akogi mi thadoineba ko maduda spacecraft adu space station aduda dok tawduini amu halakki hairgadi undok tawduini aduna india gi thagaliba sisu akogi experiment makhal ama oibana masi se mai paklagadi space station semgatpada isinroxing mai paklagane space docking se isinroxing yamna luba process ni haidi mai pakraba already mai pakraba thabak tawduna leiba leibaksing haibdi USA Russia China su marakta docking se ngamdaba dumaina fail oiba matangsu kyarag yauki haidi asini sinroxing isro gi docking mission space x ki matangda semjaba atemba video asiarga puran thaba metina kaina naba yathang ni jari kangle pagi mana yai phare ai faminarsi